ꯉꯁꯤ ꯄꯤꯛꯅꯤꯛ ꯄꯥꯔꯇꯤꯁꯤꯕꯨ ꯀꯝꯗꯧꯒꯦ ꯐꯖꯔꯦ ꯃꯊꯪ ꯆꯍꯤ ꯁꯤꯟꯁꯦ ꯑꯗꯨꯗꯤ ꯅꯪꯒꯤꯗꯤ ꯉꯁꯤ ꯄꯤꯛꯅꯤꯛ ꯄꯥꯔꯇꯤꯁꯤ ꯀꯝꯗꯧꯒꯦꯕ nungai yam nungai ai ngara ai tum yade ngasi ping party kamdoge nungai bai koi mya kasi university nungai ai nungai ram di am pulle nang di pulle kui da ba ayo na wole bai adar ga sem ya bro ya dum de ngasi ki kamdo kam dai ro me am je nang mo ro phong phong kai nungai ba nungai tam ra hoi ka ba yare ai nungai aswai pun me yam nungai ado next year punje 2021 sei kuding punje ba sei kuding punje ba sen no punje kwai kamdo ge ngasi kam dai ro nang ate jo san pur ma ta ta ngasi kamdo kam dai ro ba ngasi jiro ai di ang wai ba ngasi de ꯊꯛꯇꯅ ꯉꯥꯎꯕꯗꯣ ꯑꯣꯏꯔꯦꯅꯦ ꯉꯁꯤꯗꯤ ꯑꯉꯥꯎꯕꯁꯨ ꯊꯃꯣꯏ ꯄꯥꯜꯂꯦꯗ ꯑꯣꯏ ꯂꯩꯔꯦ ꯔꯦꯅꯦ ꯀꯝꯗꯧꯒꯦ ꯉꯁꯤ ꯄꯤꯛꯅꯤꯛ ꯄꯥꯔꯇꯤ ꯖꯤꯕꯣ ꯅꯨꯡꯉꯥꯏꯕ ꯂꯥꯏꯚ ꯂꯥ ꯑꯩꯈꯣꯏ ꯇꯧꯒꯅꯣ ꯃꯤꯅꯔꯣ 네 감독 ꯅꯪꯒꯤ ꯁꯤ ꯚꯤꯗꯤꯑꯣꯅꯦ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯒꯤ ꯄꯤꯛꯅꯤꯛ ꯉꯁꯤꯒꯤ ꯍꯥ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯔꯦꯅꯤ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯅꯝꯕꯁꯤꯅ ꯑꯩꯈꯣꯏ ꯔꯥꯍꯨꯜ ꯁꯦꯕꯥ ꯔꯣꯖꯦꯠ 감독이ꯉꯁꯤꯁꯤꯕꯣ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝ ꯄꯨꯟꯕꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯦꯃꯣꯔꯤꯒ ꯊꯤ ꯂꯥꯛꯇ꯭ꯔꯣ ꯇꯥꯡꯐꯥꯎꯅꯦ ꯄꯨꯟꯒꯦ ꯀꯩꯁꯨ ꯐꯪꯂꯣꯏ 감독이ꯉꯁꯤꯒꯤꯁꯤꯕꯣ ꯑꯦꯗꯨꯅ ꯚꯥꯏꯉꯁꯤꯒꯤ ꯄꯤꯛꯅꯤꯛ ꯀꯥꯡꯕꯨꯁꯦ ꯀꯝꯗꯧꯒꯦꯕ ꯔꯤꯌꯨꯅꯤꯌꯟ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯄꯨꯜꯂꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯃꯌꯥꯝ ꯀ꯭ꯂꯥꯁ ꯅꯁꯔꯤꯗꯒꯤꯅ ꯀ꯭ꯂꯥꯁ 10ꯕꯨ ꯇꯝꯃꯤꯟꯅꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯄꯣꯠꯁꯦ ꯃꯤꯗꯤ ꯂꯣꯏꯅ ꯁꯨꯅꯕꯗꯤ ꯌꯥꯎꯖꯔꯦ ꯄꯣꯠꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯄꯣꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯗ ꯑꯗꯨꯝ ꯌꯥꯎꯉꯝꯅꯤ ꯃꯊꯪ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯆꯕ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯄꯣꯠꯁꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯄꯨꯟꯕꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯄꯨꯟꯕꯁꯦ ꯁꯝꯅ ꯐꯪꯕꯁꯨ ꯑꯣꯏꯖꯒꯦ ꯄꯣꯠꯁꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯄꯨꯟꯕꯁꯦ ꯑꯗꯨꯅ ꯃꯊꯪꯗꯁꯨ ꯄꯨꯟꯕꯁꯨ ꯑꯣꯏꯖꯒꯦ ꯁꯨꯃꯥꯏꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤꯉꯁꯤꯒꯤꯁꯨ ꯀꯝꯗꯧꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯗ ꯑꯗꯨꯝ ꯌꯥꯎꯕ ꯉꯝꯗꯣꯏꯕ ꯌꯥꯎꯔ ꯃꯊꯪꯗꯗꯤ ꯑꯩꯅ ꯁꯤꯟꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯨꯟꯕ ꯑꯣꯏꯁꯤꯀꯣ ꯉꯁꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯥꯔꯇꯤ ꯄꯨꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯊꯥꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯆꯍꯤ 10 ꯃꯇꯨꯡꯗ ꯄꯨꯟꯕꯁꯦ ꯂꯣꯏꯅꯃꯛ ꯂꯚ ꯌꯨ ꯑꯣꯜ ꯊꯦꯡꯛ ꯌꯨ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯅꯣꯉꯁꯤꯒꯤ ꯔꯤꯌꯨꯅꯤꯌꯟ ꯀꯝꯗꯧꯒꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒ ꯃꯁꯛ ꯈꯪꯅꯗꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯨꯝ ꯀꯨꯏꯅ ꯊꯦꯡꯅꯔꯛꯇ꯭ꯔꯦꯗꯅ ꯑꯗꯨꯗꯨꯅ ꯃꯁꯛ ꯈꯪꯅꯗ꯭ꯔꯦ ꯑꯝꯇ 이번 로즈 뽕 까오르러네 참지. 아도가시 마ям 수마이나 홍민들하고 마ям 생나버지 안 누가예. 아무럼 다 하루가 이제 거기서 홍민들아 이니드나. 또 보이프렌드 생나가서. TV를 맹강잖아 저기. 얌치는 누가이. 이게 experience 마동도 좀 망한다비다. every year 그딩기 신망한 뭐 오이르지 하이니. Thank you. ꯑꯩꯒꯤ ꯃꯣꯠ ꯍꯥꯏꯔꯒꯗꯤ ꯉꯍꯥꯟꯒꯩ ꯄꯨꯜꯂꯨꯗꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯄꯨꯟꯃꯤꯟꯅꯔꯦ ꯉꯁꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯄꯨꯟꯁꯦ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯦ ꯑꯗꯨꯒ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯟꯅꯈꯤꯕ ꯍꯥꯏꯗꯣꯛꯄꯅ ꯌꯥꯝ ꯀꯝꯄ꯭ꯂꯦꯟ ꯕꯣꯛꯁ ꯑꯣꯏꯕꯗꯣ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯖꯣꯟꯁꯟ ꯌꯥꯝ ꯍꯥꯏꯗꯣꯛꯄꯗꯣ ꯑꯃ ꯇꯧꯕꯩꯁꯦ ꯍꯥꯏꯗꯣꯛꯄ ꯆꯠꯄꯤꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯔꯦ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯔꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯔꯦ ꯌꯥꯝꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯆꯠꯇ꯭ꯔꯥ ꯃꯈꯥ ꯊꯝꯖꯔꯣꯝꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏ ꯅꯪꯒꯤ ꯃꯣꯏ ꯈꯤꯇꯪ ꯐꯣꯡꯗꯣꯛꯑꯝꯃꯗ꯭ꯔꯥ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯃꯟꯗꯅꯅꯦ ꯍꯜꯂꯛꯇ꯭ꯔꯕꯅꯦ ꯂꯦꯞꯇꯣꯔꯦ ꯁ꯭ꯋꯥꯏꯗ ꯌꯥꯔꯣꯏ ꯄꯨꯔꯅꯤꯃꯥ ꯅꯪꯒꯤꯗꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯝꯃꯗ꯭ꯔꯁꯨ ꯍꯥꯏꯔꯝꯃꯗ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯝꯃꯗ꯭ꯔꯥ ꯉꯁꯤꯗꯤ ꯀꯝꯗꯧꯒꯦ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯍꯥꯏꯕꯗ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ 이만한 우나로들가 야 우나마세 야 ꯅꯪ ꯏꯔꯣꯝꯕꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ
네, 감독이 어떻게 피크닉 주고? ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯀꯣꯏꯁꯟ ꯍꯪꯒꯗꯣ ꯑꯗꯨꯝ ꯍꯪꯕꯤꯔꯣ ꯃꯊꯪ 그럼 ꯅꯪꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯣ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ. ꯃꯇꯥꯡꯗꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯗ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯈꯜꯂꯝꯕꯅꯦ ꯑꯩ ꯋꯥꯈꯜꯗꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯦ ꯚꯥꯏ ꯌꯥꯔꯦ ꯉꯁꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯖꯔꯕ 2020 ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯥꯝꯂꯤꯗ ꯑꯃꯗꯤ ꯀ꯭ꯂꯥꯁꯃꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯇꯝꯃꯤꯟꯅꯔꯤꯕ ꯂꯣꯏꯁꯤꯜꯂꯕ ꯏꯃꯥꯟꯅꯕꯁꯤꯡꯕꯨ ꯄꯨꯟꯕ ꯐꯪꯖꯕ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯃꯊꯪꯗꯁꯨ ꯅꯦꯛꯁ ꯃꯊꯪꯗ ꯏꯌꯥꯔ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯟꯕ ꯐꯪꯕ ꯑꯃ ꯑꯣꯏꯖꯒꯦ ꯉꯁꯤꯒꯤ 2020나 ꯁꯤꯟꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯖꯩ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯟꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯔꯥꯎꯅ ꯄꯨꯟꯕ ꯐꯪꯕ ꯉꯝꯕ ꯑꯣꯏꯖꯩ ꯑꯗꯨꯕꯨ ꯁꯤꯟꯃꯤ ꯂꯥꯡꯃꯤꯟꯅꯕꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ 2020ꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯄꯦꯟꯖꯕ ꯉꯝꯖꯕ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯉꯝꯖꯔꯦ ꯑꯅꯧꯕ ꯑꯃ ꯄꯥꯡꯊꯣꯛꯄ ꯉꯝꯖꯔꯦ ꯍꯥꯏꯖꯔꯤ ꯃꯅꯤꯄꯨꯔꯗꯗꯤ ꯄꯨꯟꯕ ꯉꯝꯃꯣꯏꯖꯒꯦ. 시는 웹사이트 잡아도 ꯉꯁꯤꯗꯤ ꯀꯝꯗꯧꯒꯦ? ꯁꯋꯥꯏ ꯇꯧꯔ ꯀꯥꯞꯄꯨꯕ ꯀꯝꯗꯧꯒꯦ ꯍꯥꯏꯔꯣ ꯉꯁꯤꯒꯤ ꯄꯤꯛꯅꯤꯛꯁꯦ? ꯁꯋꯥꯏ ꯀꯥꯞꯄꯨꯕ ꯉꯁꯤꯒꯤ ꯄꯤꯛꯅꯤꯛꯁꯦ ꯀꯝꯗꯧꯒꯦ? ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯏꯇꯨ ꯏꯆꯥ ꯊꯤꯖꯔꯒꯁꯨ ꯀꯣ ꯃꯌꯥꯝ ꯄꯨꯟꯕꯁꯦ ꯃꯁꯤꯅ 인조이네. 오케이. 어떻게 감독님 다 해비로 뭐 피크닉에? 어떻게 피크닉 감독에? 피크닉 좀 많이 해도 거의 개발 수많아 매암 개발 거의 뻔뻔 매암제 뻔뻔제 많이 해. 아주 이 프렌드 매암 하나 뻔뻔제. 아주 거의 저희 들어가기 맞동도 뻔뻔제 많이 해. 아주 바이나긴 못해. 제 무대 nga sige pikinig 감독에? 제 피크닉 ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯆꯍꯤ 6-7 ꯍꯦꯟꯅ ꯄꯨꯂꯛꯇ꯭ꯔꯕ ꯏꯃꯥꯟꯅꯕ ꯄꯨꯟꯕꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕ 우리 kita lapor lepodna. Yarabodna. I'm sorry. Sige pikinig 감독에. Sige pikinig. Happy picnic. Ako yung kasi classmate mayam pule nung kasi nuwari dong. Da matang kayo mo kung naba cuma kono mi des. Kiyara ka i. Hello. Sige pikinig. Sige matin nuwai. Dahil ko din video pangtok pa ang mojo channel dahil ko video yaw bang no na jage. Dan punna dong. Ooh.